ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯅꯣꯡꯊꯣꯝꯕꯝ ꯀꯣꯃꯣꯜ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯠꯈꯤꯕ ꯃꯦ ꯊꯥꯒꯤ ꯅꯣꯡꯁꯤꯡ 9, 2022 ꯏꯪ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯏꯕ ꯑꯏꯕꯤꯁꯤꯡꯅ ꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔꯇꯪ ꯂꯧꯈꯠꯆꯔꯒ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯕ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯒꯤ ꯊꯧꯔꯝ ꯍꯧꯗꯣꯛꯆꯈꯔꯦ꯫ ꯊꯧꯔꯝ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯅꯧꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯁꯩꯔꯦꯡ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯟꯗꯝꯖꯔꯒ ꯄꯨꯊꯣꯛꯆꯕꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯅ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯕ ꯐꯪꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯔꯦ ꯍꯥꯏꯅ ꯂꯧꯖꯔꯦ꯫ ꯉꯁꯤ ꯏꯪ ꯀꯨꯝꯖꯥ 2022 ꯅꯣꯚꯦꯝꯕꯔ ꯊꯥꯒꯤ ꯅꯣꯡꯁꯤꯡ 3 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯑꯄꯨꯟꯕ ꯄꯣꯔꯝꯂꯦꯟ ꯃꯔꯨꯞ ꯑꯁꯥꯝ ꯍꯣꯖꯥꯏ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ 265ꯀꯤ ꯃꯈꯥꯗ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 48 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 48 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯂꯧꯈꯠꯆꯔꯤ꯫ ꯁꯩꯔꯦꯡ 5ꯈꯛ꯫ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 48 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯥꯟꯕꯒꯤ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ꯫ ꯑꯣꯖꯥ ꯏꯔꯦꯡꯕꯝ ꯀꯦꯁꯣꯒꯤ ꯁꯩꯔꯦꯡ ꯅꯣꯡꯁꯤꯕꯨ ꯉꯥꯜꯂꯔꯣꯏꯗ꯭ꯔ ꯏꯃꯥ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯣꯖꯥ ꯏꯔꯦꯡꯕꯝ ꯀꯦꯁꯣ ꯏꯪ ꯀꯨꯝꯖꯥ 1882 ꯑꯣꯛꯇꯣꯕꯔ ꯊꯥꯒꯤ ꯅꯣꯡꯁꯤꯡ 3ꯗ ꯄꯣꯛꯏ꯫ ꯑꯣꯖꯥꯒꯤ ꯃꯍꯩꯒꯤ ꯊꯥꯛꯇꯤ ꯒ꯭ꯔꯦꯖꯨꯑꯦꯠꯅꯤ꯫ ꯆꯦꯟꯊꯔꯛꯄ ꯁꯩꯔꯦꯡꯒꯤ ꯏꯆꯦꯜ ꯄꯥꯎꯈꯣꯡ ꯁꯤꯟꯖꯨ ꯃꯊꯦꯜ ꯑꯃ ꯕꯪꯒ꯭ꯂꯥꯗꯦꯁ ꯈꯣꯡꯆꯠ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯃꯩꯆꯥꯛ ꯑꯁꯤꯒꯤ ꯃꯩꯁꯥꯗꯤ ꯅꯣꯛꯅꯤꯡ ꯅꯥꯆꯣꯝ ꯑꯩꯒꯤ ꯃꯥꯡ ꯈꯣꯡꯆꯠ ꯑꯁꯤꯅꯆꯤꯡꯕ ꯂꯥꯏꯔꯤꯛ ꯀꯌꯥꯃꯔꯣꯝ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯑꯣꯖꯥ ꯑꯃꯅꯤ꯫ ꯁꯦꯀꯦꯟ ꯄ꯭ꯔꯥꯏꯖ ꯑꯣꯐ ꯂꯤꯇꯔꯦꯔꯤ ꯏꯁꯩ ꯀꯝꯄꯤꯇꯤꯁꯟ ꯗꯥꯛꯇꯔ B.R. ꯑꯝꯕꯦꯗꯀꯔ ꯅꯦꯁꯅꯦꯜ ꯐꯦꯂꯣꯁꯤꯞ ꯑꯦꯋꯥꯔꯗ ꯃꯍꯥꯠꯃꯥ ꯖꯣꯇꯤꯕꯥ ꯐꯨꯂꯦ ꯐꯦꯂꯣꯁꯤꯞ ꯑꯦꯋꯥꯔꯗ ꯚꯥꯔꯠ ꯖ꯭ꯌꯣꯇꯤ ꯐꯦꯂꯣꯁꯤꯞ ꯑꯦꯋꯥꯔꯗ ꯆꯟꯗ꯭ꯔꯁꯦꯈꯤ ꯂꯥꯏꯁ꯭ꯔꯝ ꯆꯨꯝꯊꯥꯡ ꯂꯤꯇꯔꯦꯔꯤ ꯑꯦꯋꯥꯔꯗ ꯔꯥꯁꯇ꯭ꯔꯤꯌ एकात्मा फेलोशिप अवार्ड साहित्य रत्न हिजम इराबोट नेशनल अवार्ड डॉक्टर सरोज नलिनी पेरेड लिटरेरी अवार्ड इंटरनेशनल एम्बेसडर ऑफ पीस 2021 असिनचिंगलबा अवार्ड कयामरोम फंगलबा ओजा अमने ओजागी सैरेंग असिबु पाथोकचरिबा नोंथोनबम कमल नोंसिबु ngalaroidra ima ai khangi ima thamoisina nang kapi lona sut sut karigi su kaploi ima nahak hatpi khrabada nacha nathadagi chingthoktuna imagi phijigi mani oijaramba chawba tomba lokendro bijoy kumar sanamacha kayadi yamkhre manghan bikhriba नुपी ओइबिगी सेक्शन थमजरखिबी इजत कया तेमसिंग नखरे लेखाताना चनु रोस लुइंगमला तोरिंग अनाल अहंजाउबी संजिता मनोरमा खांगु थक्ता पिखम नखरे नपारी नमोम कयासु मतांगनुदा करीनो इकाइबा करीनो इजत तवैबा तवैदबा कयाम कोइना खांगबा ngamkhigani लमचत कांबा सिपाई सिंधुगी लेफम कंगलागी नोंगचुप थंगबा सना थोंग ममांगदा करी तौखी इमा तरानी थोइना करीगी चोंगसिन खी फी थोंगदना ngasisu तारी मखोगी खोंजेलदी कंगलई चनुगे इजत लौरीबा नखोय लाव अखोयबुसु इजत लौरगा हाटलो लाव सादोंग फक्तुना चारो लाव अखोयगी नखुत चल्लगा मीबु हेक्ता हाट पयाबरा
ꯀꯪꯂꯩꯄꯥꯛꯀꯤ ꯄꯨꯋꯥꯔꯤꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯃꯪꯍꯥꯒꯨꯝꯕ ꯇꯥꯡꯀꯛ ꯑꯃ ꯍꯥꯞꯆꯤꯟꯗꯨꯅ ꯅꯨꯄꯤꯗ ꯂꯝꯆꯠ ꯅꯥꯏꯗꯕ ꯁꯤꯐꯥꯏꯁꯤꯡꯕꯨ ꯏꯀꯥꯏꯕ ꯄꯤꯈ꯭ꯔꯕꯅꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯀꯨꯏꯔꯛꯂꯦ ꯂꯩꯔꯛꯂꯤꯕ ꯃꯝꯗꯨꯅ ꯃꯅꯤꯄꯨꯔ ꯃꯉꯥꯜ ꯑꯃꯒꯤꯗꯃꯛ ꯆꯣꯡꯊꯣꯔꯛꯂꯝꯃꯤ ꯁꯣꯔꯃꯤꯂꯥ ꯂꯦꯞꯄꯝꯃꯤ ꯃꯍꯥꯛ ꯈꯣꯡꯐꯝ ꯈꯖꯤꯛꯇꯁꯨ ꯍꯟꯗꯅ ꯃꯊ꯭ꯋꯥꯏ ꯀꯠꯊꯣꯛꯂꯒꯦ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯑꯗꯨꯕꯨ ꯃꯅꯥ ꯅꯤꯛꯈꯤꯗꯦ ꯃꯇꯝꯗꯨꯒꯤ ꯂꯩꯉꯥꯛꯇꯤ ꯆꯍꯤ 13 ꯆꯔꯥ ꯍꯦꯜꯂꯐꯥꯎ ꯂꯧꯊꯣꯛꯈꯤꯗꯦ ꯑꯐꯁꯄ ꯃꯅꯤꯄꯨꯔꯗꯒꯤ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯥꯏꯊꯤꯔꯗꯨꯅ ꯇꯣꯛꯈ꯭ꯔꯦ ꯍꯦ ꯃꯤꯌꯥꯝꯒꯤ ꯃꯄꯥ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤ ꯚꯥꯔꯠ ꯊꯥꯗꯣꯛꯎ ꯑꯥꯟꯗꯣꯂꯟꯗ ꯅꯍꯥꯛꯅ ꯆꯔꯥ ꯍꯦꯟꯈꯤꯕꯗꯨ ꯆꯍꯤ 13 ꯆꯔꯥ ꯍꯦꯜꯍꯟꯈꯤꯕꯔꯥ ꯃꯥꯂꯦꯝꯗ ꯅꯨꯃꯤꯠ ꯇꯥꯗꯦ ꯍꯥꯏꯅꯕ ꯃꯇꯝꯗꯨꯒꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯩꯉꯥꯛ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯕ ꯉꯝꯈꯤꯕꯒꯦ ꯑꯃꯨꯛꯇꯗꯤ ꯄꯥꯎꯗꯝꯕꯤꯌꯨ ꯃꯍꯥꯠꯃꯥꯖꯤ ꯂꯩꯕꯥꯛꯁꯤꯗ ꯊꯝꯂꯤꯕ ꯇꯝꯊꯤꯕ ꯑꯥꯏꯟ ꯇꯁꯦꯡꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯤꯌꯥꯝꯅ ꯃꯁꯥꯃꯛꯄꯨ ꯃꯁꯥꯅ ꯃꯩ ꯊꯥꯖꯗꯨꯅ ꯁꯤꯖꯈ꯭ꯔꯦ ꯆꯤꯠꯇꯔꯟꯖꯟ ꯃꯩꯔꯥ ꯑꯣꯏꯗꯨꯅ ꯃꯤꯠ ꯄꯥꯡꯍꯜꯂꯝꯂꯦ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯑꯁꯤ ꯄꯨꯡꯗ ꯊꯅꯝꯂꯒ ꯃꯥꯒꯤ ꯍꯛꯆꯥꯡ ꯂꯩꯕꯥꯛꯀꯤ ꯏꯍꯧꯗ ꯁꯤꯗꯣꯛꯄ ꯉꯝꯕ ꯃꯥꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯉꯛꯄꯅꯤ ꯍꯦ ꯃꯤꯅ ꯃꯤꯕꯨ ꯑꯣꯠꯄ ꯅꯩꯕ ꯑꯦꯛ ꯑꯐꯁꯄ 194ꯒ ꯖꯥꯡꯒꯩ 9 ꯀꯧꯕ ꯍꯤꯡꯆꯥꯕ ꯅꯪꯅꯤ ꯃꯤ ꯍꯥꯠꯂꯤꯕ ꯅꯨꯄꯤꯗ ꯁꯔꯥꯛ ꯇꯝꯂꯤꯕ ꯂꯩꯍꯟꯗ꯭ꯔꯤꯕ ꯋꯥꯍꯟꯊꯣꯛ ꯅꯤꯡꯇꯝꯕ ꯍꯥꯏꯕꯗꯨꯒꯤ ꯃꯤ ꯀꯌꯥꯒꯤ ꯊꯃꯣꯏꯗ ꯃꯍꯨꯝꯅ ꯆꯨꯈ꯭ꯔꯦ ꯅꯪꯅ ꯃꯍꯨꯝꯗꯨꯅ ꯃꯩꯔꯤ ꯑꯃꯃꯝ ꯑꯣꯏꯗꯨꯅ ꯃꯤꯆꯝ ꯑꯃꯃꯝꯅ ꯃꯩꯔꯤ ꯑꯃꯃꯝ ꯑꯣꯏꯔꯛꯂꯕꯗꯤ ꯀꯔꯤ ꯑꯣꯏꯕ ꯍꯧꯅꯩ ꯂꯝꯗꯝ ꯑꯁꯤ ꯑꯃꯔꯣꯝꯗꯅ ꯂꯝꯍꯦꯟꯕ ꯅꯆꯥ ꯃꯌꯥꯝꯅꯤ ꯀꯔꯝꯅ ꯋꯥꯔꯛꯀꯅꯤ ꯃꯈꯣꯏꯕꯨꯅ ꯏꯃꯥ ꯅꯪꯅ ꯑꯩ ꯈꯪꯉꯤ ꯏꯃꯥ ꯅꯪ ꯋꯥꯏ ꯃꯌꯥꯝꯁꯤꯒꯤ ꯑꯩ ꯈꯪꯉꯤ ꯏꯃꯥ ꯅꯪꯒꯤ ꯊꯃꯣꯏ ꯃꯩꯆꯥꯛ ꯅꯣꯡꯁꯤꯕꯨ ꯉꯥꯜꯂꯔꯣꯏꯗꯔ ꯏꯃꯥ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩ ꯄꯣꯛꯈꯥꯏꯒꯗꯧꯔꯤꯕ ꯑꯇꯨꯝꯕ ꯃꯩꯒꯤ ꯆꯤꯡ ꯃꯌꯥꯝꯁꯦ ꯇꯥꯏꯕꯪ ꯂꯣꯟꯆꯠꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯆꯨꯝ ꯑꯔꯥꯟꯅ ꯀꯗꯥꯏꯗ ꯇꯥꯍꯩ ꯎꯍꯩꯗ꯭ꯔꯕ ꯆꯠꯅꯕꯤ ꯍꯥꯠꯀꯦ ꯌꯥꯎꯅ ꯍꯥꯠꯂꯛꯂꯦ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯛꯂꯦ ꯇꯥꯏꯑꯣꯟꯅꯕ ꯅꯤꯡꯗꯣꯜ ꯄꯣꯝꯂꯤꯕꯁꯦ ꯊꯋꯥꯏ ꯉꯛꯇꯅꯤ ꯆꯠꯊꯔꯤꯕꯁꯦ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯉꯛꯇꯅꯤ ꯅꯤꯜꯂꯤꯕꯁꯦ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯉꯛꯇꯅꯤ ꯇꯥꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯇꯦꯡꯊꯥꯈꯣꯜ ꯉꯛꯇꯅꯤ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯁꯧꯔꯤꯕꯁꯦ ꯄꯦꯟꯗꯕꯁꯤꯡꯅꯤ ꯅꯝꯕꯣ ꯄꯣꯔꯤꯕꯁꯦ ꯋꯥꯀꯠ ꯃꯤꯐꯝꯅꯤ ꯈꯨꯔꯛ ꯍꯥꯡꯗ꯭ꯔꯤꯕꯁꯦ ꯃꯤꯍꯥꯠ ꯃꯤꯄꯨꯟꯅꯤ ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯏꯃꯥ ꯅꯪꯒꯤ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯂꯕꯨꯛ ꯂꯝꯍꯥꯡ ꯂꯣꯏꯅ ꯎꯔꯦ ꯐꯖꯗꯦ ꯍꯥꯏꯕꯁꯤꯗꯤ ꯁꯨꯛꯉꯝ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯃꯝꯕ ꯂꯩꯉꯥꯛꯁꯤꯗꯤ ꯀꯔꯤꯅꯣ ꯑꯃꯝꯕꯗ ꯅꯣꯡꯃꯩꯅ ꯇꯧꯔꯤꯕꯁꯤꯗꯤ ꯀꯔꯤꯅꯣ ꯅꯣꯡꯃꯩꯁꯤꯕꯨ ꯑꯆꯨꯝꯕ ꯃꯁꯛ ꯈꯪꯕꯔꯥ ꯅꯣꯡꯃꯩ ꯄꯥꯏꯕꯅ ꯑꯆꯨꯝꯕ ꯇꯧꯕꯔꯥ ꯑꯆꯨꯝꯕꯁꯦ ꯅꯣꯡꯃꯩ ꯃꯃꯥꯡꯗ ꯂꯦꯞꯄ ꯉꯝꯕꯔꯥ ꯁꯥꯡꯂꯕ ꯑꯍꯤꯡꯁꯤꯅ ꯅꯣꯡ ꯃꯉꯥꯟꯗ꯭ꯔꯕꯗ ꯂꯣꯏꯖꯔꯦ ꯁꯩꯔꯦꯡꯒꯤꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 28 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯄꯣꯔꯝ ꯔꯤꯌꯦꯂꯤꯁꯇꯤꯛ ꯄꯣꯏꯠ ꯁ꯭ꯇꯦꯠ ꯑꯦꯋꯥꯔꯗ ꯑꯦꯋꯥꯔꯗꯤ ꯑꯃꯁꯨꯡ ꯍꯣꯖꯥꯏ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯦꯛꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯖꯥ ꯑꯦꯗꯚꯣꯀꯦꯠ ꯌꯨꯝꯅꯥꯝ ꯅꯣꯌꯣꯟ ꯁꯤꯡꯍꯒꯤ ꯁꯩꯔꯦꯡ ꯅꯣꯔꯣꯛꯅ ꯋꯥꯡꯈꯠꯂꯛꯂꯕꯗ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯁꯩꯔꯦꯡ ꯑꯁꯤ ꯑꯄꯨꯟꯕ ꯄꯣꯔꯝꯂꯦꯟ ꯃꯔꯨꯞꯅ ꯏꯪ ꯀꯨꯝꯖꯥ 2012ꯒꯤ ꯑꯥꯒꯁꯇ ꯊꯥꯒꯤ ꯅꯣꯡꯁꯤꯡ 18ꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯑꯣꯖꯥ ꯃꯁꯥꯃꯛꯀꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯂꯩꯀꯥꯏꯁꯤꯗ ꯂꯝꯗꯝꯁꯤꯗ ꯂꯩꯕꯥꯛꯁꯤꯗ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯔꯤꯕ ꯅꯣꯡꯊꯣꯟꯕꯝ ꯀꯃꯜ ꯅꯣꯔꯣꯛꯅ ꯋꯥꯡꯈꯠꯂꯛꯂꯕꯗ ꯅꯣꯔꯣꯛꯅ ꯇꯞꯅ ꯇꯞꯅ ꯋꯥꯡꯈꯠꯂꯛꯂꯕꯗ ꯇꯨꯡ ꯏꯟꯅꯔꯝꯕ ꯏꯀꯥꯏꯕꯁꯤꯡꯗꯣ ꯇꯥꯎꯈꯠꯂꯛꯏ
ꯃꯤꯃꯥꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯣꯡꯒꯣꯏꯅꯩ, ꯄꯥꯎꯆꯦꯒꯤ ꯆꯦꯃꯥꯏꯗ ꯍꯤꯡꯍꯥꯠꯄꯤ, ꯔꯦꯗꯤꯑꯣꯅ ꯅꯥꯝꯅ ꯊꯤꯡꯒꯠꯂꯤ, ꯇꯦꯂꯤꯚꯤꯖꯟꯅ ꯃꯦꯂꯥꯒꯤ ꯁꯥꯈꯤ ꯑꯣꯏ, ꯇꯪꯈꯥꯏ ꯁꯦꯠꯄꯤꯁꯤꯡꯅ ꯐꯖꯅꯩ, ꯃꯥꯔꯁꯦꯜ ꯑꯥꯔꯠꯇ ꯖꯒꯣꯏ ꯁꯥꯏ, ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯨꯔꯇꯤꯅ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯣꯔꯣꯛꯅ ꯑꯁꯨꯝ ꯋꯥꯡꯈꯠꯂꯛꯏ꯫ ꯂꯣꯏꯖꯔꯦ꯫ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 48ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯁꯥꯍꯤꯇ꯭ꯌ ꯚꯨꯁꯟ ꯑꯣꯖꯥ ꯅꯣꯡꯊꯣꯝꯕꯝ ꯏꯟꯗ꯭ꯔꯀꯨꯃꯥꯔꯒꯤ ꯁꯩꯔꯦꯡ ꯍꯧꯐꯝ ꯁꯥꯠꯐꯝ ꯈꯪꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ꯫ ꯁꯩꯔꯦꯡ ꯑꯁꯦ ꯏꯪ ꯀꯨꯝꯖꯥ 1840 ꯏꯪꯒꯤ ꯑꯣꯛꯇꯣꯕꯔ ꯊꯥꯒꯤ ꯅꯣꯡꯁꯤꯡ 19ꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯃꯁꯨꯡ ꯏꯪ ꯀꯨꯝꯖꯥ 2010 ꯑꯣꯛꯇꯣꯕꯔ ꯊꯥꯒꯤ ꯅꯣꯡꯁꯤꯡ 19ꯗ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯅꯣꯡꯊꯣꯝꯕꯝ ꯂꯥꯏꯕ꯭ꯔꯦꯔꯤ ꯀꯝ ꯃ꯭ꯌꯨꯖꯤꯌꯝ ꯑꯦꯟ ꯄꯕ꯭ꯂꯤꯀꯦꯁꯟꯅ ꯐꯣꯡꯈ꯭ꯔꯕ ꯑꯏꯕ ꯃꯁꯥꯃꯛꯀꯤ ꯃꯔꯩ ꯀꯧꯕ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛꯇ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ꯫ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯍꯣꯖꯥꯏ ꯀꯣꯂꯦꯖꯅ ꯐꯣꯡꯈꯤꯕ ꯑꯥꯂꯣꯆꯅꯤ 2018-19ꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯔꯤꯕꯤ ꯇꯥꯎꯔꯦꯃꯣꯡꯕꯤ ꯅꯣꯡꯊꯣꯝꯕꯝ ꯅꯤꯡꯉꯣꯜ ꯅꯣꯡꯃꯥꯏ ꯂꯩꯁꯅꯥ꯫ ꯍꯧꯐꯝ ꯁꯥꯠꯐꯝ ꯈꯪꯁꯤ꯫ ꯌꯦꯟ ꯃꯆꯥ ꯑꯣꯏ ꯐꯥꯎꯇꯪꯗꯤ ꯌꯦꯔꯨꯝꯗꯨꯒꯤ ꯀꯨꯌꯣꯝꯗꯣ ꯆꯦꯛꯁꯤꯟꯕꯒꯤ ꯃꯊꯧꯅꯤ꯫ ꯌꯦꯟ ꯃꯆꯥ ꯑꯣꯏꯈ꯭ꯔꯕ ꯇꯨꯡꯗꯗꯤ ꯀꯨꯌꯣꯝꯗꯨꯒꯤ ꯃꯃꯜ ꯂꯩꯇ꯭ꯔꯦ꯫ ꯌꯦꯔꯨꯝꯗꯒꯤ ꯑꯣꯏꯔꯛꯄ ꯌꯦꯟ ꯃꯆꯥꯗꯨꯅ ꯆꯥꯎꯔꯒ ꯀꯨꯌꯣꯝꯗꯨꯕꯨ ꯈꯣꯡꯒꯥꯎꯅꯩ꯫ ꯄꯥꯕ ꯏꯕ ꯍꯩ ꯐꯥꯎꯇꯪꯗꯤ ꯑꯣꯖꯥꯗꯨꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗꯨ ꯋꯥꯈꯜ ꯇꯥꯅ ꯂꯧꯁꯤꯟꯕꯒꯤ ꯃꯊꯧꯅꯤ꯫ ꯄꯥꯕ ꯏꯕ ꯍꯩꯔꯕ ꯇꯨꯡꯗꯗꯤ ꯑꯣꯖꯥꯗꯨꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗꯨ ꯃꯊꯧ ꯀꯌꯥ ꯇꯥꯗ꯭ꯔꯦ꯫ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯈꯟꯗꯨꯅ ꯑꯣꯖꯥꯗꯨꯕꯨ ꯃꯤꯔꯥꯏꯔꯁꯤꯔꯅꯦ? ꯀꯔꯤꯒꯨꯝꯕꯗ ꯃꯤꯔꯥꯏꯕ ꯇꯥꯔꯕꯗꯤ ꯌꯦꯟꯒꯨꯝ ꯄꯥꯡꯈꯛ ꯑꯣꯏꯔꯣꯏꯗ꯭ꯔꯅꯦ? ꯃꯗꯨꯃꯛ ꯇꯧꯕ ꯀꯅꯥꯗꯤ ꯍꯧꯐꯝ ꯁꯥꯠꯐꯝ ꯈꯪꯗꯕ ꯑꯣꯏꯅꯤꯌꯦ꯫ ꯃꯁꯥꯒꯤ ꯍꯧꯐꯝ ꯁꯥꯠꯐꯝ ꯈꯪꯗ꯭ꯔꯕꯗꯨꯗꯤ ꯃꯤꯑꯣꯏ ꯃꯄꯣꯛꯇ ꯄꯣꯛꯂꯒ ꯃꯥꯒꯨꯝꯅ ꯇꯣꯟꯕ ꯂꯩꯔꯣꯏꯌꯦ, ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯐꯪꯂꯣꯏꯌꯦ꯫ ꯂꯣꯏꯖꯔꯦ꯫ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 48ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯔꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯁꯣꯏꯕꯝ ꯑꯣꯡꯕꯤ ꯍꯥꯎꯕꯝ ꯅꯤꯡꯉꯣꯜ ꯏꯕꯦꯝꯆꯥꯒꯤ ꯁꯩꯔꯦꯡ ꯑꯆꯤꯛꯄ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ꯫ ꯁꯩꯔꯦꯡ ꯑꯁꯦ ꯏꯪ ꯀꯨꯝꯖꯥ 2018 ꯑꯣꯛꯇꯣꯕꯔ ꯊꯥꯒꯤ ꯅꯣꯡꯁꯤꯡ 2ꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯑꯏꯕꯤ ꯃꯁꯥꯃꯛꯀꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯃꯤꯇꯩ ꯂꯩꯄꯥꯛꯀꯤ ꯇꯦꯅꯋꯥꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯔꯤꯕꯤ ꯅꯣꯡꯊꯣꯝꯕꯝ ꯅꯤꯡꯉꯣꯜ ꯏꯃꯣꯝꯍꯜ꯫ ꯑꯆꯤꯛꯄ ꯅꯥꯏꯇꯣꯝ ꯍꯤꯡꯖꯕ ꯄꯨꯟꯁꯤꯒꯤ ꯂꯦꯡꯗ꯭ꯔꯕ ꯈꯣꯡꯂꯣꯏꯅꯤ ꯅꯪ, ꯀꯅꯥ ꯂꯩꯖꯗ ꯇꯥꯏꯕꯪꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯅꯪ꯫ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯀꯠ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯕꯅꯤ ꯅꯪ, ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯑꯋꯥ ꯆꯩꯊꯦꯡꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯕꯅꯤ ꯅꯪ꯫ ꯑꯣꯝꯆꯥꯛꯅ ꯊꯃꯣꯏ ꯂꯥꯏꯌꯨꯝꯒꯤ ꯑꯏꯪꯕꯒꯤ ꯇꯨꯡꯅꯐꯝꯅꯤ ꯅꯪ, ꯂꯥꯛꯆꯅ ꯈꯨꯗꯨꯝ ꯆꯟꯈꯤꯕꯒꯤ ꯇꯥꯏꯅꯐꯝ ꯃꯔꯨꯅꯤ ꯅꯪ꯫ ꯂꯥꯛꯂꯝꯕ ꯃꯤꯊꯨꯡꯂꯦꯟ ꯆꯠꯈꯤꯒꯅꯤ, ꯃꯔꯨꯞ ꯃꯄꯥꯡꯁꯨ ꯍꯟꯈꯤꯒꯅꯤ, ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯉꯥꯏꯍꯥꯛꯀꯤꯇꯅꯤ, ꯆꯦꯛꯁꯤꯜꯂꯛꯄꯗ ꯍꯦꯛ ꯀꯥꯏꯅꯈꯤꯅꯤ꯫ ꯂꯦꯡꯗ꯭ꯔꯕ ꯑꯩꯒꯤ ꯃꯔꯨꯞ ꯅꯪꯇꯅꯤ, ꯏꯗꯣꯝ ꯇꯔꯛ ꯊꯝꯕꯤꯔꯣꯏ ꯑꯩꯕꯨꯗꯤ, ꯀꯅꯥ ꯂꯩꯇ꯭ꯔꯕ ꯇꯥꯟꯖꯥ ꯑꯍꯥꯡꯕꯗ ꯁꯣꯏꯗꯅ ꯂꯦꯞꯂꯔꯅꯤ ꯏꯅꯥꯛꯇ꯫ ꯑꯋꯥꯅ ꯁꯔꯨꯛ ꯌꯥꯔꯔꯅꯤ, ꯆꯤꯛꯅ ꯄꯥꯎꯃꯦꯟ ꯄꯨꯛꯃꯦꯜꯂꯔꯅꯤ, ꯋꯥꯍꯩ ꯀꯌꯥꯅꯁꯨ ꯂꯛꯅꯕꯤꯔꯅꯤ, ꯏꯅꯤꯡꯇꯝꯅꯁꯨ ꯀꯞꯍꯟꯕꯤꯔꯅꯤ꯫ ꯈꯝꯕꯤꯅꯕꯁꯨ ꯀꯅꯥ ꯂꯩꯔꯔꯣꯏ, ꯇꯥꯕꯤꯅꯕꯁꯨ ꯅꯪꯅ ꯊꯥꯗꯣꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ꯫ ꯅꯤꯡꯇꯝꯕꯒꯤ ꯄꯨꯟꯁꯤ ꯃꯔꯦꯟꯅꯤ, ꯁꯤꯟꯊꯔꯁꯅꯨ ꯄꯤꯔꯥꯡꯁꯦ ꯃꯅꯤꯡꯇꯝꯅ꯫ ꯂꯥꯛꯂꯝꯕ ꯅꯣꯡꯒꯤ ꯃꯄꯩꯅ ꯅꯣꯡꯃꯗꯣꯟ ꯁꯤꯟꯅ ꯃꯝꯍꯜꯂꯝ, ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯅꯣꯡꯖꯨꯔꯒ ꯑꯇꯤꯌꯥꯁꯤꯅ ꯍꯥꯡꯕꯒꯨꯝ, ꯑꯩꯒꯤ ꯊꯃꯣꯏ ꯑꯇꯤꯌꯥꯁꯨ ꯄꯨꯝꯍꯥꯡ ꯍꯥꯡꯅ ꯇꯌꯥꯡꯍꯜꯂꯤ, ꯄꯤꯔꯥꯡꯇꯅ ꯅꯣꯡꯖꯨꯍꯜꯂꯒ ꯑꯆꯤꯛꯄ ꯅꯪꯅ ꯂꯥꯛꯂꯝꯂꯒ꯫ ꯄꯤꯔꯥꯡꯒꯤ ꯃꯃꯜ ꯈꯪꯕꯤ ꯍꯩꯕꯅꯤ, ꯄꯨꯟꯁꯤꯕꯨ ꯃꯅꯤꯡ ꯇꯝꯍꯟꯕꯤꯔꯤ, ꯀꯅꯥꯅꯁꯨ ꯁꯛꯈꯪꯕꯤꯗ꯭ꯔꯕ ꯑꯩꯕꯨ ꯅꯪꯇꯅ ꯈꯪꯕꯤꯕꯩ ꯊꯥꯒꯠꯆꯔꯤ꯫ ꯂꯣꯏꯖꯔꯦ꯫ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 48ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯉꯥꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯑꯦ.ꯄꯤ.ꯑꯦꯝ
Larembi Channel gi Finance Secretary Tauremongbi Nongthomam Ningol Nongmai Lesna gi Saireng Ningol haina mingtholaba Saireng ase. Saireng asibu pathok piribi Tauremongbi Nongthomam Ningol Nongmai Lesna masamak. ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯅꯤꯡꯉꯣꯜ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯈꯣꯏꯁꯦ ꯀꯌꯥꯇ ꯂꯥꯏꯕꯛ ꯐꯈ꯭ꯔꯕ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯃꯤꯠꯌꯦꯡꯈꯥꯗ ꯆꯥꯎꯖꯔꯛꯈꯤ ꯃꯣꯃꯣꯟ ꯅꯣꯛꯅ ꯃꯧꯒꯤ ꯁꯤꯡꯗ ꯆꯜꯂꯕꯗ ꯏꯄꯥꯝ ꯂꯝꯗꯝ ꯅꯨꯡꯁꯤꯔꯛꯏ ꯆꯥꯛꯀꯧꯕꯗ ꯄꯨ ꯉꯥꯏꯖꯔꯛꯈꯤ ꯄꯨꯛꯅꯤꯡ ꯏꯂꯥꯡ ꯂꯥꯡꯖꯈꯤ ꯂꯥꯛꯂꯦ ꯉꯁꯤꯗꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯕ ꯊꯥ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯂꯕꯗ ꯍꯔꯥꯎ ꯃꯃꯣꯟ ꯅꯣꯛꯆꯈꯤ ꯏꯄꯥꯝ ꯂꯝꯗꯝ ꯂꯝ ꯅꯨꯡꯁꯤ ꯎꯖꯔꯅꯤ ꯈꯟꯖꯈꯤ ꯃꯤꯇꯩ ꯑꯩꯈꯣꯏꯒꯤ ꯐꯤꯖꯣꯜ ꯑꯔꯩꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯗꯨꯅ ꯂꯩꯖꯕ ꯈꯔ ꯄꯨꯖꯗꯨꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯖꯒꯦ ꯅꯨꯡꯁꯤꯔꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯃꯥ ꯏꯄꯥ ꯏꯆꯤꯜ ꯏꯅꯥꯎ ꯏꯇꯥꯔꯣꯏꯁꯤꯡꯒ ꯎꯅꯖꯔꯅꯤ ꯅꯨꯡꯁꯤ ꯆꯥꯛ ꯆꯥꯃꯤꯟꯅꯔꯅꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯅꯨꯡꯁꯤ ꯂꯪꯂꯥꯅ ꯉꯁꯤꯒꯤ ꯃꯤꯇꯩ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯃꯇꯝ ꯄꯨꯝꯕꯗ ꯂꯩꯔꯁꯅꯨ ꯏꯆꯤꯜ ꯏꯄ꯭ꯋꯥꯒꯤ ꯅꯨꯡꯁꯤ ꯃꯔꯤꯗꯣ ꯃꯔꯤ ꯑꯁꯤꯃꯛꯅ ꯇꯠꯇ꯭ꯔꯕꯗꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯑꯐ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯔꯁꯅꯨ ꯏꯄꯥꯝ ꯂꯝꯗꯝ ꯂꯣꯏꯖꯔꯦ